ngarang numidang luhongba yawba lakpa nupi amata tana thombadagi khudakta laikhidre hairi Congress na Prime Minister Manipur satpiu haibagi flight kit ticket kakpikhre maitai khaktana manipuri mahut sinbe yaroi maitai na kaitharakpadi manipuri kaitharakani haina inner manipuri lok sabha gi MP Dr Angomsa Bimol akoi jamna phongdokre yamna pakhatingai oiba pau amada ngarang indigo gi flight manungda bomb ama hapsil le soidana pokhai hangani haina sakhangdaba mina serol ama thamjilamle hairi silong tamna paigadaba indigo gi flight ama Kolkata airport ta leiringai da plane manungda khutna iduna thamlamba cherol amada bomb pokhai hangani haina ki halakpagi flight adu airport asigi isolation bay da thamkre hairi Lampen pat ki lofom hector taraga mathui henbagi area da horse riding and polo association na world class polo ground semgan na honar pa lawmi singi right mat pani haine lawmi kanglup lampel gi maikai digi yaning da phongdorakli Singapore da sahi khudingi malem gi thakta thasi gi taragum doi degi na taraga manga phawba pangthukada power lifting Singapore national championship 2026 ki nupi gi master 1 U69 category da Manipur da gi sarangthem ongbi Puspa Salam na silver medal ama lawba ngamkhre hairi Relief camp sing the sangjapam lawriba IDP singi damakta athupa matamda humanitarian financial amadi legal gi oiba mateng PUs Sikre haina di khanglaba masadi phangjiba singi damakta mari leneba authority na death certificate issue tawba yanaba lambi ama semo haina Citizens for Justice Manipuri CFJM gi maikai dagi thamlakli Indigo gi flight amada bomb threat tawrakpadagi isolation bay da thamkre Shillong tamna paigadaba Indigo gi flight ama Kolkata airport ta leiringai da plane manungda khutna iduna thamlamba cherol amada bomb pokhai hangani haiduna ki helakpadagi Indigo gi flight adu airport asigi isolation bay da thamkre hairi khutna iduna thamlamba cherol adu flight adu da passenger sing ka khatringai da thengnarakibani crew members sing na yenglubada cherol adu da flight asi da bomb ama hapchile bomb asi soiduna pokhai hangani haiduna iduna thamlambani hari passenger sing plane adu da kakhat hangadaba Kakhat handabaga loinana authorities singna flight adu da thihumagi thabak chethaki adubu hojik fawbigi oinadi chingnaningai oiba polam amata thengnakhide adubu flight asi makhata na isolation bay da thamki gadawri US military na Iran da chayol ama chubna operation chathana ba sem sakre US President Donald Trump na yathang hekpi baga US military na Iran gi mathakta chayol amagi operation chathana ba sem sare haina US official singna phongdokre karigumba President Donald Trump na Iran da operation chathana ba yaba pirabadi mamang da thoki ba thodok sing adu dagi handaki asina hena khudong thiba nangangani haina su official singna phongdokre hauki ba chayol da US amasung Iran gi diplomat singi marakta nuclear program gi matang da wari sanaki US President Donald Trump na region adu da anoba military action paikhat pagi akiba hengalakhraba matung da leiba ani gi marakta nakoina na nuclear gi wari sanaki ba adu da Maruoiba warusin prakpangam khidabani US official sing nangarang phongdo khiba warul amada Middle East ta Pentagon na ehenba aircraft carrier tha khibaga loinana fighter aircraft guided missile destroyer amasung atopa landabada changba firepower single loinana masing yamlaba lanmi kaya su thaki US President Donald Trump na North Carolina da laiba base amada US landmi sing nangarang phongdo khibada Iran ga nuclear program gi matang da yasinaba purakani haibasi yamna khudong thiningai oire maram asina oirakli ba khongthang sing asi yamna chection na logadabani haina su phongdokhi Iran gi mathakta US military operation jathana bagi sem sabagi matang da phongdokhiba wafam amada White House gi wangang loi Anacoli na President Trump ki option sing table da thamlabadi operation gi khongthang lokhatpa yari haiki Iran da operation chathana bagi aroiba warep asi leiba sigi amasung national security gi khwaidagi khudong chabada yumfam oigani haina su White House gi wangang loi Anacoli na makhata ki hauki ba chahida United States na Iran gi nuclear site sing da landana bagi damak aircraft carrier ani thakrabani adum oinamak mamang chehi gi June da Iran gi mathakta midnight hammer operation chathaduna Iran gi nuclear thampham sing da chawna amanga ta thoan khibani India na Russia dagi thaw leiroi haibigi thazaba pirakle US ki Secretary of State Marco Rubio na India na Russia dagi makhata na thaw leiroi haibigi chap chaba thazaba adu US administration na pirakle haina phongdokre mang hai Russia ki thaw da US na ehenba sanction thamjillaba matung Russia ga wari sanabada makhata na Russia ki thaw leiroi haibigi thazaba pirakhibani Europe ki leibak singna so Russia dagi thaw amadi energy leibigi chang hantanaba khongthang lokhalagani haibigi thazaba pirakle Russia dagi thaw leiba amasung energy leiba hanthabana Ukraine gi lana si mapung phana loishinbada chawna thodang logani haibasi US ki thazabani haiki banba yabadi numit kharani gi mamang da Russia gi foreign minister Sergey Lavrov na India na Russia dagi thaw leiba lepagi wafam da yanaba purakhiba leite amasung thaw leiba leplegani haibigi thazaba pikre haiba report sing asi aran bani haina phongdokhiba leikrabani chairak sida India gi foreign minister Joy Shankar na phongdokhiba leiba asina thaw leiba haibasi khwaidagi hongba amasung miyam gi kanagadaba yenglaga leigani haiki abaloidriba metro pillar kintharakpada mioi ama Sire ahum soklei
Maharashtra Mumbai Molunda area da saba loidriba metro line gi pillar kintharaktuna makhada chathok chasen tawba gari kaya nansinbada mioi ama sire amasung atopa ahum asopa nangkre hari police amadi civic official singna phongdokhibada saba loidriba metro pillar gi saru khara kintharaktuna auto rickshaw amasung car ama nansinki thawdo aduda auto aduda tonglakhiba Ramdan Yadav kauba fair brigade official amasiki Rajkumar Indrajit kauba sokpa mioi amana fibam luna leiri thawdo sigi matangda thijinaba amasung metro line asi sem sabagi thawdang lawriba mioi singi mara leibra haibadu khangdoknaba authority singi maikai leptuna honagani haiki thawdok thokraba matung metro project asi pairiba team adusu thawdok thokfamda yausilaktuna authority singna chathaba relief operation na mateng panglaki saba loidriba metro line asigi pillar sing ningkhairakhiba sigi matangda chatharakpa thi humbagi thabakta metro project asigi team gi maikai chingnaba laitana mateng pangani haiki chairaksida congress luchingba barsa Guaikwatna Maharashtra gi BJP na luchingwa laingakta onsil laduna siguma thawoidabadagi amasung chakshindabadagi thokpa thawdokta mioi kayagi punsi mangkhrabani Maharashtra gi miyam asi lenga kimita mama leitaba mioi sing oina urabra lenga asina miyam gi punsi gi damak chakshin tharang lokhatpagi mahuta matam gi oina infrastructure project sing gi publicity da mai onsilaga miyam gi pukning chingsinduna afa sanaba honaduna leire haiki Guwahati gi rally da PM Congress na wangnong pokpu thausaramde Assam da la loba kaya yoktuna thamlami Prime Minister Narendra Modi na Assam da Brahmaputra Turel gi mathakta saba Lane 6 ki thong ama sangara batungda ngasi Guwahati da chawba rally ama da wangangkre PM Modi na emergency landing facility ELF ama sanganaba amasung lupa crore 5,500 henbagi project sing uref tamnaba amasung sanganaba nongmagi khongchatta Assam da lakhibani rally aduda wangangbada mahana Congress pa wanglong poklamdam thausaramdabagi maral siduna amasung makhoi gi lengak matamda Assam da lalauba Yokhalami haiduna ahakakpa leitana atek chathakre Congress na matam pomnamakta leiba sigi security da khudong thialamki Assam da makhoina palingai akiba amasung insecurity leiki haina mahangna haiki leiba sigi partition adu Muslim League na maram oiduna thokhibani aduga Houjik2 Maoist Muslim Congress leire miyamna makhoi gi chaksin gadabani haina PM Modi na haiki Assam da chahi 10 lengak paihandraba Congress su makhoina lengak paiba matamdagi hena khudong thiningai oire amasung masi makhoi gi luchingwa singna hu chenba wongang sing ngangliba aduna utle haina sumangna haiki chahi 30 da Congress na Brahmaputra gi mathakta supnagi thong ahum saramki adubu BJP government na chahi 10 gi manungda thong manga sakre haina mangna haiki BJP government na honabadagi Assam da hiram khudingma ki development lakle haina mangna haiki International Fleet Review Milan exercise ta US amasung Russia gi yauna worship humpu leibak humpu taraga nithoi yawgadawri Visakhapatnamda International Fleet Review IFR amasung exercise Milan animak hayeng February 15 dagi hauraga 15 fabo pangthoklagani Russia amasung US yauna leibak humpu taraga nithoi gi Navy sing achauba Navy gi thoram sing asida saruk yagani amasung leibak ahum gi warship humpu amasung naval aircraft saruk yagani haina Navy likul amana phongdokre ahanba oina Germany Philippines amasung UAE dagi warship sing amasung assets sing saruk yagani masida Philippines ki BRP Meguliel Narvara amasung UAE Navy warship Al Imarat yauri India na 2001 dagi hauna IFR sing sizinaraki amasung maritime gi mapangal lehenaba international cooperation yokhatnaba amasung blue water operations ta leibak sigi saklon unnaba allied navy sing da makhoi gi hithangpham sing hangdoki fleet review aduda operation sindurgi navy gi star aircraft carrier INS Bikra na Maruoiba miyeng changsenpham oigani FR gidamak masina Bay of Bengal da holakani thauramase gidamak China amasung Turkey invite tawkhide madugi waref adu May da thokhiba hawkiba chahi conflict aduda makhoi gi military na Pakistan da sawgatkhiba aduga mari leinai hairi President Draupadi Murmu Andhra Pradesh Chief Minister N Chandrababu Naidu da February 19 da IFR amasung saruk yagani aduga Defense Minister Rajnath Singh na February 18 da Milan 2026 da saruk yagani samudar da warship sing aduda natana Street sing the International City Parade na Naval Camaraderie utkani aduga high level maritime seminar ama supangthokani IFR 2026 ta technology masak thongna utkani adubu madu technology na capacity henggathali adubu governance na falsingi mawong lepkani haiba mayek sengba election amaga loinagani Russia na akiba pirakpagi matangda UK PM gi warning Europe na thorang tawgadabani Munich Security Conference ta malem gi luchingba singda British Prime Minister Keir Starmer na thangja numita wangang khibada Europe ki leibak singda makhoi gi defense capabilities
ꯀꯟꯈꯠꯍꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯚꯦꯂꯨꯁ ꯉꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯕꯤꯕꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁꯀꯤ ꯐꯤꯔꯦꯞꯀꯤ ꯃꯇꯥꯡꯗ ꯂꯥꯛꯄꯗ ꯌꯨꯔꯣꯞꯅ ꯃꯁꯥꯅ ꯂꯦꯞꯆꯅꯕ ꯁꯣꯏꯗꯅꯃꯛ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯇꯨꯡꯗ ꯄꯤꯁ ꯗꯤꯜ ꯑꯃ ꯇꯧꯅꯔꯛꯄ ꯇꯥꯕꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥꯟ ꯔꯤꯑꯥꯔꯃꯦꯟ ꯈꯣꯡꯂꯩ ꯀꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯟꯗꯥꯔꯛꯄ ꯉꯝꯍꯟꯗꯅꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯕꯗꯤ ꯂꯥꯟꯊꯦꯡꯅꯅꯕ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯅ ꯁꯣꯏꯗꯅꯃꯛ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯅ ꯄꯤꯕ ꯑꯀꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯌꯨꯀꯦꯅ ꯑꯥꯔꯛꯇꯤꯛ ꯑꯃꯁꯨꯡ ꯍꯥꯏ ꯅꯣꯔꯊꯇ ꯃꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯒ꯭ꯔꯨꯞ ꯊꯥꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯀꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯊꯕꯛ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ, ꯀꯅꯥꯗꯥ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯇꯩ ꯃꯦꯝꯕꯔꯁꯤꯡꯁꯨ ꯌꯥꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯦꯝꯕꯔ ꯑꯃꯗ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯃ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯦꯇꯦꯛꯅꯤ ꯍꯥꯏꯕ ꯅꯥꯇꯣꯒꯤ ꯑꯥꯔꯇꯤꯀꯜ 5ꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨ ꯕ꯭ꯔꯤꯇꯦꯟꯒꯤ ꯁꯧꯒꯠꯄ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯗꯨꯅ ꯁ꯭ꯇꯥꯔꯃꯔꯅ ꯌꯨꯀꯦꯒꯤ ꯐꯤꯔꯦꯞ ꯍꯥꯟꯅꯒꯨꯝꯅ ꯀꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯎꯔꯁꯨꯂꯥ ꯚꯣꯟ ꯗꯦꯔ ꯂꯦꯌꯦꯟꯅ ꯁ꯭ꯇꯥꯔꯃꯔꯕꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯡꯊꯥꯈꯤ ꯑꯃꯁꯨꯡ ꯌꯨꯔꯣꯞꯅ ꯁꯣꯏꯗꯅꯃꯛ ꯃꯈꯣꯏ ꯃꯁꯥꯒꯤ ꯗꯤꯐꯦꯟꯁꯀꯤꯗꯃꯛ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯌꯨ.ꯑꯦꯁ.ꯅ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯌꯥꯕ ꯆꯌꯣꯜ ꯁꯥꯡꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯔꯤꯄꯣꯔꯠ: ꯀꯔꯤꯒꯨꯝꯕ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯦꯇꯦꯛ ꯑꯃꯒꯤ ꯑꯣꯔꯗꯔ ꯇꯧꯔꯕꯗꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯌꯣꯜ ꯁꯥꯡꯕ ꯑꯣꯄꯔꯦꯁꯟꯁꯀꯤ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛ ꯌꯨ.ꯑꯦꯁ. ꯃꯤꯂꯤꯇꯔꯤꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯎꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨ.ꯑꯦꯁ. ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯅ ꯔꯣꯏꯇꯔꯁꯇ ꯍꯥꯏꯈꯤ꯫ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯑꯔꯨꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯁꯛ ꯃꯃꯤꯡ ꯐꯣꯡꯗꯣꯛꯇꯅ ꯋꯥ ꯉꯥꯡꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯒꯤ ꯗꯤꯁꯀ꯭ꯂꯣꯖꯔ ꯑꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯑꯗꯨꯗ ꯑꯄꯟꯕ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯃꯤꯂꯤꯇꯔꯤꯒꯤ ꯑꯅꯧꯕ ꯊꯕꯛ ꯑꯃꯒꯤ ꯑꯀꯤꯕꯁꯤꯡ ꯋꯥꯡꯈꯠꯍꯟꯗꯨꯅ ꯇ꯭ꯔꯝꯞꯅ ꯔꯤꯖꯟ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯄꯩꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯦꯍꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯍꯣꯠꯅꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡꯅ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯑꯣꯃꯥꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯄꯦꯟꯇꯥꯒꯣꯟꯗ ꯃꯤꯗꯜ ꯏꯁꯇ ꯐꯥꯏꯇꯔ ꯖꯦꯠꯀ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯇ꯭ꯔꯨꯞ ꯂꯤꯁꯤꯡ ꯀꯌꯥ, ꯒꯥꯏꯗꯦꯗ ꯃꯤꯁꯥꯏꯜ ꯗꯦꯁꯇ꯭ꯔꯣꯌꯔꯁꯤꯡ ꯑꯃꯁꯨꯡ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯉꯝꯕ ꯑꯇꯩ ꯐꯥꯌꯔ ꯄꯥꯋꯔ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯅꯕ ꯑꯍꯦꯟꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯃ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯌꯨ.ꯑꯦꯁ. ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯦꯔꯣꯂꯤꯅꯥꯗ ꯕꯦꯖ ꯑꯃꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯌꯨ.ꯑꯦꯁ. ꯇ꯭ꯔꯝꯞꯁꯤꯡꯅ ꯋꯥ ꯉꯥꯡꯕꯗ ꯏꯔꯥꯟꯒ ꯗꯤꯜ ꯑꯃ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯀꯤꯕ ꯇꯥꯕꯅꯤ, ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯁꯦꯡꯕ ꯐꯤꯚꯝ ꯑꯗꯨ ꯃꯗꯨ ꯈꯛꯇꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯄ ꯌꯥꯕ ꯌꯨ.ꯑꯦꯁ. ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯄꯤꯅꯕ ꯍꯪꯕꯗ ꯍ꯭ꯋꯥꯏꯠ ꯍꯥꯎꯁ ꯋꯥꯉꯥꯡꯂꯣꯏ ꯑꯦꯅꯥ ꯀꯣꯂꯤꯅ ꯏꯔꯥꯟꯒꯤ ꯃꯇꯥꯡꯗ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯈꯜꯂꯤ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯄꯤꯕ ꯋꯥꯊꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯣꯠ ꯈꯨꯗꯤꯡꯃꯛ ꯇꯥꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯕ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯔꯤ ꯍꯥꯏꯅ ꯀꯦꯂꯤꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯁꯤꯡꯒꯤ ꯃꯊꯛꯇ ꯌꯨ.ꯑꯦꯁ. ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯈꯤꯕ ꯃꯇꯝ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯔꯤꯖꯟ ꯑꯗꯨꯗ ꯌꯨ.ꯑꯦꯁ.ꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯑꯅꯤ ꯊꯥꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯨꯟꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯍꯦꯃꯔ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇꯒꯤ ꯄꯥꯏꯈꯤꯕ ꯁ꯭ꯇꯦꯜ ꯕꯣꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯅꯤ꯫ ꯀꯇꯥꯔꯗ ꯂꯩꯕ ꯌꯨ.ꯑꯦꯁ. ꯕꯦꯖꯇ ꯏꯔꯥꯟꯅ ꯌꯥꯝꯅ ꯑꯀꯛꯅꯕ ꯑꯣꯏꯕ ꯈꯨꯠ ꯍꯟꯕꯒꯤ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯈꯤ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏ ꯍꯥꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯂꯦꯞꯇꯅ ꯆꯠꯊꯕ ꯀꯦꯝꯄꯦꯟ ꯑꯃꯗ ꯌꯨ.ꯑꯦꯁ. ꯃꯤꯂꯤꯇꯔꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯈꯛꯇꯗ ꯅꯠꯇꯅ ꯏꯔꯥꯅꯤꯌꯟ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯦꯁꯤꯂꯤꯇꯤꯁꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯍꯥꯏꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯑꯀꯛꯅꯕ ꯃꯔꯤꯛ ꯆꯨꯝꯕ ꯄꯤꯌꯨ ꯌꯥꯈꯤꯗꯦ꯫ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯑꯆꯧꯕ ꯄꯨꯀꯩ ꯑꯃ ꯂꯩ ꯍꯥꯏꯅ ꯅꯥꯄꯟ ꯇꯧꯔꯤꯕ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯑꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯌꯨ.ꯑꯦꯁ. ꯐꯣꯔꯁꯁꯤꯡꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯈꯨꯠ ꯍꯜꯂꯛꯄꯒꯤ ꯑꯦꯇꯦꯛꯁꯤꯡꯅꯁꯨ ꯔꯤꯖꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯏꯔꯥꯟꯅ ꯈꯨꯠ ꯍꯜꯂꯛꯀꯅꯤ, ꯃꯗꯨꯅ ꯑꯃꯒ ꯑꯃꯒꯒꯤ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯅꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯈꯔ ꯃꯗꯨꯒꯤ ꯐꯣꯜꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯩ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯃꯛꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯃꯁꯨꯡ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯑꯣꯄꯣꯖꯤꯁꯟ ꯃꯔꯨ ꯐꯪꯅ ꯅꯝꯊꯕꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯨ.ꯑꯦꯁ.ꯅ ꯕꯣꯝꯕ ꯊꯥꯗꯒꯅꯤ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯀꯤꯍꯟꯈ꯭ꯔꯦ꯫ ꯁꯤꯁꯇꯦꯝ ꯍꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝ ꯃꯔꯛ ꯇꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯕꯤꯃꯣꯜ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯃꯔꯨ ꯑꯣꯏꯅ ꯅꯔꯁꯤꯡ ꯂꯥꯏꯟꯗ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯅ ꯃꯄꯥꯟꯒꯤ ꯂꯝꯁꯤꯡꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯊꯥꯒꯠꯂꯗꯨꯅ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯄꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯂꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯍꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ
Swasti Institute of Management and Paramedical Sciences ki mahiroisingda MP Dr. Angumcha Bimol akoijomna pautak pikre wafam asing asi pangaida leiba institute asigi tara suba mapok kumon thoramda magna thoiba mithunglen oina saruk yaraduna phongdokhibani thoram asida mawbet ki thabaktagi potharaba EEKSH manina mayai tangbal lawraga college asigi founder chairman plus fizam social scientist Dana Rilaishram MU gu register professor M Premjit Mahai Asigi School of Human and Environmental Science ki Din Professor S. Jibon Kumar na chingmana akhanaba mithunglen sing oiki tharonga mari lainana wangangloi singna phongdok nakhibada Houjik2 matamda yumthong khudingda health service ki lamda khangdaba yaraktabagi tangai fadabana Laire haiki ana layengi lamda tung koina institute asigi mahiroi singna kathokpaga loinana thodang lawgadabani haiki Uji Nepal fare police control room gi cherol amagi matungina ngasi more gi sunrise ground amasung gate number 2 gi maraktagi PLA gi Khoijuman mayai lekai dagi akoijam saghenbi amasung yumnam huidrom dagi chongtham hem baby ko binupi kedar ani fare amaramda security force na lal holub asigi yai report khoirom mathak lekai dagi wairokpam Sanahal Elias Nongdamba Nifugataruk amasung Substal Lieutenant Mayang Lambam Kiran Elias Santi Elias Boypu Nifugataret Kauba Ukong Sang Mayalekai dagi Kedar amasu Pechi Kunau dagi fare hari Aduga ngasi security force na fare hari basingna nunggoy awang lekai dagi Pripak ki Irengbam Sarat Kumar Elias Achauba Elias Hentoiba Pripak Progi Chiral Makha lekai dagi Houjik2 Khabam Chumbrei Thongda leiraba Sorokhaibam Ranjit Nifuga Mathoi amasung Saijang Makha lekai dagi Ingudam Ingocha Elias Borobi Yangkhaini hari Ingocha dagi .32 gi maru manga yauba pistol ama Pripak Progi visiting card tara Honda Activa ama sell oina lupa chatruk amasung mobile phone ama fangle hari Aduga ngasi security force na KCP apon bagi thangmai ban mais nam lekai degi Khatix Thongbam taraga mapan kauba kedar amasu mayum degi mobile phone amaga kona na fare hari